ꯂꯩꯉꯥꯛꯁꯤ ꯂꯥꯛꯈꯤꯕꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤꯁꯤꯗꯒꯤ ꯀꯥꯔꯛꯄ MLAꯁꯤꯡꯗ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁ ꯑꯃ ꯐꯥꯎꯕ ꯑꯦꯂꯥꯏꯟꯁꯇ ꯑꯣꯏꯔꯣ ꯄꯥꯔꯇꯤꯁꯤ NDAꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯄꯗꯒꯤ ꯄꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯕꯨ ꯅꯥꯊꯩꯔꯒ ꯇꯨꯍꯠꯂꯒ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯥꯝꯁꯣꯅ ꯇꯁꯦꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯖꯔꯤ꯫ ꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯥꯝꯁꯣ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯍꯧꯖꯤꯛ ꯅꯧꯅ ꯋꯥꯁꯛꯑꯕ ꯑꯃꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁ ꯈꯔ ꯋꯥꯠꯂꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯑꯥꯝꯁꯣꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯅ MLA 3 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ MLA ꯑꯃ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯤꯔꯛꯄꯒꯤ ꯃꯃꯤꯁꯤ ꯂꯩꯇꯕ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯂꯣꯏꯅꯅ ꯀꯩꯒꯨꯝꯕꯁꯤꯡ MLA 3ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁꯁꯤ ꯑꯃꯐꯥꯎ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ BJP, JDU ꯑꯃꯗꯤ NPP ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ NDA ꯑꯦꯂꯥꯏꯟꯁ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯈꯣꯏ ꯑꯥꯝꯁꯣꯅ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 2027ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁꯁꯤꯡ ꯑꯁꯤ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯐꯥꯎꯕꯗ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ 2027ꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟꯅꯆꯤꯡꯕ ꯀꯌꯥ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯂꯣꯏꯅꯅ NDA ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯅꯥꯊꯩꯕꯒꯤ ꯃꯑꯣꯡꯁꯤ ꯆꯠꯊꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 60 ꯂꯩꯕꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 19 ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯁꯤꯅ ꯑꯩꯈꯣꯏ ꯗꯤꯁꯥꯏꯗꯤꯡ ꯐꯦꯛꯇꯔ ꯑꯣꯏꯔꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ NDAꯅ ꯈꯪꯖꯤꯟꯕꯤꯕ ꯇꯉꯥꯏ ꯐꯗꯦ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯟꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯅꯤꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯒꯤ ꯚꯣꯇꯔꯁꯤꯡꯁꯦ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ 1948ꯁꯤꯗꯒꯤ ꯍꯧꯔꯒ ꯏꯂꯦꯛꯁꯟ ꯇꯧꯔꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤꯁꯦ ꯍꯥꯏꯔꯤꯕ 1948ꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ 2017 ꯁꯤꯐꯥꯎꯁꯤ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁꯁꯤ ꯁꯦꯌꯔꯤꯡ ꯇꯧꯔꯒ ꯂꯩꯉꯥꯛ ꯀꯥꯡꯂꯣꯟ ꯂꯩꯕꯥꯛ ꯉꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯁꯤꯁꯨ ꯊꯧꯗꯥꯡ ꯑꯗꯨꯝ ꯌꯥꯔꯒ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯁꯦꯌꯔꯤꯡ ꯇꯧꯔꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃꯅꯤ꯫ ꯇꯧꯕꯇꯕꯨ 2017ꯒꯤ ꯍꯦꯛ ꯂꯩꯉꯥꯛꯁꯤ ꯂꯥꯛꯈꯤꯕꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤꯁꯤꯗꯒꯤ ꯀꯥꯔꯛꯄ MLAꯁꯤꯡꯗ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁ ꯑꯃ ꯐꯥꯎꯕ ꯑꯦꯂꯥꯏꯟꯁꯇ ꯑꯣꯏꯔꯣ ꯄꯥꯔꯇꯤꯁꯤ NDAꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯄꯗꯒꯤ ꯄꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯕꯨ ꯅꯥꯊꯩꯔꯒ ꯇꯨꯍꯠꯂꯒ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯩꯈꯣই ꯑꯥꯝꯁꯣꯅ ꯇꯁꯦꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯖꯔꯤ꯫ ꯂꯣꯏꯅꯅ ꯍꯟꯗꯛ ꯃꯇꯝ ꯁꯥꯡꯅ ꯂꯩꯉꯥꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯂꯩꯕꯗꯒꯤ ꯁꯁꯄꯦꯟꯗꯦꯠ ꯑꯦꯅꯤꯃꯦꯁꯟꯗ ꯂꯩꯔꯝꯃꯕ ꯃꯇꯨꯡ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯕꯤꯗꯨꯅ ꯑꯃꯗꯤ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯒꯤ ꯑꯃꯗꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯗꯤꯄꯨꯇꯤ CM ꯑꯃꯃꯝ ꯄꯤꯕꯤꯗꯨꯅ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯄꯋꯥꯔ ꯁꯦꯌꯔꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯍꯟꯗꯛ ꯃꯃꯤ ꯑꯃꯈꯛ ꯇꯥꯕ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯇꯧꯕꯇꯕꯨ ꯄꯥꯡꯒꯟ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ MLAꯁꯤꯡꯁꯦ NDAꯒ ꯑꯦꯂꯥꯏꯟꯁ ꯀꯥꯡꯕꯨꯁꯦ ꯁꯤꯗ ꯌꯥꯎꯔꯤꯕ MLA 3ꯁꯤꯗ ꯑꯩꯈꯣই ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤꯒꯤ MLAꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁ ꯑꯃꯐꯥꯎ ꯄꯤꯕꯤꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯂꯦꯝꯍꯧꯔꯤꯕ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁꯁꯤꯡꯁꯤꯗ ꯄꯤꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯊꯝꯖꯔꯤ꯫ ꯀꯩꯒꯨꯝꯕꯁꯤꯡ ꯄꯤꯔꯛꯇꯕꯁꯤꯡ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ प्रजा ꯃꯤꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤ NDAꯒꯤ ꯗꯤꯁꯤꯖꯟꯁꯦ ꯑꯩꯈꯣꯏ प्रजा ꯃꯤꯌꯥꯝꯅꯁꯨ ꯌꯦꯡꯉꯒ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯍꯛꯁꯤ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯅ ꯐꯪꯐꯝ ꯊꯣꯛꯄ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯆꯥꯛꯊꯨꯡꯁꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯄꯨꯟꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯕ ꯑꯃꯈꯛ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ
ꯐꯨꯔꯨꯞꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯁꯥꯟꯇꯤ ꯂꯩꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯡ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯕꯤꯔꯒ ꯄꯋꯥꯔ ꯁꯦꯌꯥꯔꯤꯡ ꯇꯧꯃꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨꯃꯈꯛ ꯇꯉꯥꯏ ꯐꯗꯦ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯁꯤꯡꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯖꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯁꯦꯌꯥꯔꯤꯡꯁꯤꯗ ꯄꯥꯡꯒꯟꯁꯤꯡꯕꯨ ꯅꯥꯊꯩ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯅꯥꯊꯩꯔꯒ ꯊꯝꯃꯛꯄꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯊꯨꯒꯥꯏꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯅꯕꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯂꯥꯛꯏꯕ ꯂꯩꯉꯥꯛꯁꯤꯗ ꯑꯩꯈꯣꯏ ꯑꯥꯝꯁꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯥꯝꯁꯣꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯒ ꯀꯩꯒꯨꯝꯕ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁꯁꯤꯡꯁꯤꯗ ꯁꯤꯌꯥꯔꯤꯡ ꯇꯧꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯃꯤꯌꯥꯝ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ